LEIBAK ASIDA LEIRIBA MEEPUM KHUDINGMAK electronic health record THAMNABAGI PANDAMDA HOUDOKKHIBA Ayushman Bharat health account AVHA gi Makhada Manipur gi MEEOI Lakh Mangaga Lising Marifutaret ka Chani Kumbudarani Twegi account Semkhre HAIRI Hojik Chathariba budget session ki ngarang pangthokhiba Rajya Sabha gi mifamda wafam basi phongdokleduna Health and Family Welfare gi Union Minister of State Professor SP Singh Baghel na hai National gi oiba digital health ecosystem da akhanaba meeting thamduna Government of India na Ayushman Bharat digital mission asi HOUDOKKHI HAIRIBA platform asi gi Makhada LEIBAK ASIDA LEIRIBA MEEPUM KHUDINGMAK ki health data asi electronic health record oina thamnabagi pandamda Ayushman Bharat health account AVHA asi semkhibani AVHA gi account asi digit taramari yawba number na sembani account number asi digital natraga hard copy ki khuthangda miyamda fagale LEIBAK ASIDA LEIRIBA MEEPUM KHUDINGMAK na AVHA gi account paiba haibase suksoi soidana tawda yadraba amane account asi paibana mioi amagi health data ga mari leinaba information khudingmak LEIBAK asigi imafam ama hekta da ana lain chathaba matamda irai laina khangba ngamgadoribane chatliba chahi asigi January tang 13 fawbuda LEIBAK asigi mioi crore 52 lakh 50 lising tara mangaga chama taragi AVHA account sembangamle masida Manipur gi oina mioi lakh panga lising marifut taret chani Komputara nithoigi AVHA account yauri haina Minister SP Singh Baghel na Makhata na phongdokhe